IMPHAL MOREH LAMBI Da LEIRIBA TENGNOUPAL DISTRICT ASIGI HEADQUARTER Da MEEYAMGI AMATA NGAIRABA LAYENGSHANG AMA OIRIBA PRIMARY HEALTH CENTER Da MALEM MEEYAMNA KINARIBA COVID-19 LAICHAT ASI NARAK YEKLAKPA MATAMDA LAYENGNABA MAFAM AMATA NGASI FAOBA THAMBIDANA LEIRAKPA ASIDA TENGNOUPAL AMADI MANAK NAKPADA KHUNDARIBA KHUNJASIंग WAKHAL LEITAHꯟꯗ꯭ꯔꯦ हाइना TENGNOUPAL खुलगी Senior Village Authority Peter हेमखोसई तौथांगना फोंदुरखली महांगना मखाता हाई कनागुम्बा मियो एमा कोविड पॉजिटिव ओइरक्पा मतमदा कदाइदा लायेंगनी खनबदा मिपाइबा फाउबा कया याउनरे मरम असिना डिस्ट्रिक्ट हेडक्वार्टर अमा ओइने लेरिबा मफम असिदा अथुबा मतमदा कोविड केयर सेंटर अमा थंबीना बलेंगा की पुंगनिंग चिंगसिलखली हौजिक डिस्ट्रिक्ट हेडक्वार्टर दा लेइबा प्राइमरी हेल्थ सेंटर से मणिपुर की मनुंगदा अरिबा लायेंग संगी मनुंगदा अमने अदुबुंग असिदी प्राइमरी हेल्थ सेंटर असे मतमगा चुनदना अतै डिस्ट्रिक्ट सिंगदगी अदुकी मतिक सोथना चही क्या लेरखली District Headquarter ama oina leiriba mafam asida District Hospital amagum thambigedabane hauzik PHC ASIGI building saruk ayamba nong yuba faklang lekrak chatpa ground floor akai atoina uful thangmana chingba sena layengba lakpa mioi singda khudong chahandre masida natana miron binupi singi angang unafam oiduna leiriba labor room su chahi kyadagi phibam chadana leirakle masida miron binupi kya amadi khudong chadaba haibado oiri loinana chief medical officer amana leigedaba office yauna atai staff singi quarter leitabasina khudong chadaba kaya mayokna duna leiri maramaduna manipur lengakna district headquarter asida matik chaba afaba layengsang ama thambina basu khangalakle health center oina leiribase primary health center amakhakni adu masisu yamna sotraba phibam da leiri labor room su mingda leiri ana asida angang nanangai lapadasu karisu makoina pampham thokpa facility amatasu phangna leite room asina mamingda leijabani nong juduna asum leiri aduga CMO ki office leite quarter amo asi CMO ki office oina sinabani adusu repair what pana nong juduna office asi mi phamba ya de duna CMO lang besu magi phambam le te duna leiri